ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯐꯖꯕꯤꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯆꯪꯂꯛꯄꯗꯨꯗ ꯃꯊꯥ ꯁꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯖꯥꯠꯂ ꯅꯨꯄꯥꯗꯣ? ꯆꯦꯜꯂꯝꯃꯅꯤ ꯁꯣꯏꯗꯅ꯫ ꯌꯥꯗꯦꯕ ꯁꯛꯁꯦ ꯄꯣꯝꯂꯒ ꯍꯜꯂꯛꯑꯦꯕ꯫ ꯐꯖꯕꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯝꯊꯩ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟ ꯇꯞꯅ ꯋꯥ ꯍꯪꯂꯛꯏ꯫ ꯆꯦꯟꯈ꯭ꯔꯕꯔꯣ ꯉꯁꯤꯁꯨ ꯑꯃꯨꯛ? ꯐꯖꯕꯤꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯏꯁꯦ ꯍꯥꯏꯐꯦꯠꯇꯅꯤ ꯑꯩꯅ ꯂꯩꯁꯤꯟꯕꯗꯣ, ꯄꯨꯔꯥꯒ ꯂꯩꯁꯤꯟꯕꯒ ꯅꯠꯇꯦꯕ꯫ ꯅꯣꯛꯐꯦꯠ ꯐꯥꯎꯕ ꯇꯧꯕ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯍꯣꯠꯇꯅ ꯂꯥꯎꯔꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦ ꯍꯥꯏꯕ ꯏꯃꯥ? ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯤꯁꯤ꯫ ꯊꯤꯗꯦꯗ ꯂꯥꯞꯅ ꯌꯦꯡꯂꯗꯤ ꯐꯖꯔꯤ ꯄꯣꯠꯅꯤꯗ꯫ ꯅꯛꯁꯤꯜꯂꯒꯗꯕꯨ ꯀꯤꯕꯩ ꯋꯥꯅꯤ꯫ ꯏꯃꯥ, ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯐꯪꯗ ꯑꯗꯨꯝ ꯇꯣꯛꯂꯗꯣꯏꯔꯣ? ꯑꯩꯁꯤꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ? ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯇꯕꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯕꯗꯤ ꯈꯟ ꯏꯃꯥꯁꯨꯅꯦ ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ ꯁꯤꯠꯂꯨ ꯍꯥꯏꯕ꯫ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯁꯛꯇꯨꯅ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯖꯤꯛꯈꯛ ꯑꯣꯏꯔꯁꯨ ꯌꯦꯡꯕ ꯌꯥꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕꯅꯤ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯇꯩ ꯍꯥꯏꯕꯗꯤ ꯍꯥꯏꯖꯧ, ꯇꯧꯕꯇꯕꯨ ꯑꯩ ꯁꯛꯊꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯁꯛꯊꯤꯕ ꯅꯠꯇꯦ, ꯀꯨꯆꯨ ꯈꯔ ꯃꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯁꯛ ꯁꯨꯡꯊꯤ ꯊꯤꯗꯦ, ꯑꯩ ꯐꯖꯩ ꯋꯥ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤꯔꯥ ꯐꯖꯕ ꯁꯛꯇꯨꯅꯔꯥ ꯅꯨꯄꯥ ꯈꯨꯗꯤꯡ ꯈꯪꯂꯒ ꯆꯦꯟꯈ꯭ꯔꯤꯕꯗꯣ? ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯩꯒꯤ ꯐꯖꯕꯁꯦ ꯌꯦꯡꯕ ꯍꯩꯇꯕꯒꯤ ꯈꯪꯂꯤꯕꯅꯤ꯫ ꯐꯖꯕ ꯍꯥꯏꯕꯗꯣ ꯃꯣꯏ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯑꯩꯁꯦ ꯃꯤ ꯌꯦꯡꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯑꯩꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯁꯦ ꯄꯨꯊꯣꯛꯇꯨꯅ ꯏꯁꯥꯒꯤ ꯁꯛꯁꯦ ꯌꯦꯡꯖꯕꯗ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯗꯤ ꯅꯤꯡꯊꯤꯅ ꯁꯨꯝꯍꯠꯅ ꯐꯖꯈ꯭ꯔꯦ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯏꯆꯥꯗꯤ ꯀꯅꯥꯃꯠꯇꯅ ꯐꯖꯩ ꯀꯧꯕ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯅꯁꯥ ꯅꯇꯣꯝꯇꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯕ ꯃꯈꯩ ꯅꯇꯣꯝꯇ ꯊꯥꯒꯠꯆꯔꯕ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ, ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ꯫ ꯃꯤꯅ ꯅꯣꯛꯅꯕꯗ ꯅꯪ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯐꯖꯩ, ꯁꯤꯗ ꯋꯥꯁꯦ ꯆꯕꯠ ꯁꯝꯖꯤꯜꯂꯁꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯔꯣ, ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯒꯦ, ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯕ, ꯑꯩ ꯌꯨꯝ パンꯅꯤꯡꯉꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯪꯁꯦ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯥꯏꯅꯦ? ꯅꯁꯛ ꯐꯖꯔꯗꯤ ꯅꯨꯄꯥꯗꯣ ꯅꯪ ꯑꯗꯨꯝ ꯊꯤꯖꯔꯣꯗꯅ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ꯫ ꯊꯤꯕꯕꯨꯗꯤ ꯌꯥꯕꯅꯤ, ꯑꯗ ꯑꯩꯒꯤ ꯁꯛꯁꯤꯅ ꯐꯖꯃꯟꯕꯁꯤꯗ ꯅꯨꯄꯥ ꯃꯈꯩ ꯑꯩ ꯃꯨꯟꯅꯕꯗ ꯁꯂꯥꯛ ꯁꯥꯅꯤ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯝꯒꯤ ꯅꯨꯄꯥ ꯃꯁꯦꯟ ꯐꯨꯗꯠꯅꯔꯦ ꯀꯥꯏꯅ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯕꯗꯣ ꯅꯆꯥꯅ ꯄꯥꯝꯖꯗꯕ ꯑꯗꯨꯒꯤꯅꯦꯃꯤ꯫ ꯁꯛꯇ ꯊꯤꯕꯗ ꯅꯠꯇꯅ ꯏꯆꯥꯗꯤ ꯏꯀꯥꯏꯕꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯁ, ꯏꯀꯥꯏ ꯈꯪꯕ ꯈꯪꯗꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯔꯣ, ꯑꯩ ꯆꯦꯟꯈ꯭ꯔꯒꯦ, ꯃꯧꯒꯗꯣ ꯑꯩ ꯑꯣꯏꯔꯨꯔꯒꯦꯕ꯫ ꯏꯃꯥꯒꯤ ꯐꯖꯧ ꯌꯥꯗꯕꯤ ꯐꯖꯕꯤ, ꯅꯪ ꯑꯃꯨꯛꯇ ꯏꯃꯨꯡ ꯆꯪꯈ꯭ꯔ ꯆꯠꯂꯨ꯫ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯤ, ꯑꯩ ꯅꯥꯀꯣꯡꯁꯦ ꯁꯦ ꯏ ꯑꯣꯔꯣ ꯍꯦꯛ ꯇꯥꯔꯤꯕ꯫ ꯆꯠꯂꯨ ꯅꯪ ꯑꯃꯨꯛꯇ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ꯫ ꯆꯪꯖꯈ꯭ꯔꯒꯦ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯣ? ꯍꯩ, ꯅꯨꯄꯥꯗ ꯉꯥꯎꯕꯤꯌꯥ, ꯆꯪꯈ꯭ꯔꯣ꯫ ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯅꯪꯅ ꯅꯨꯄꯥꯗ ꯍꯥꯏ ꯂꯩꯗꯅ ꯍꯟꯅꯨꯔꯕ ꯑꯩ ꯐꯥꯎꯕ ꯌꯨꯝ ꯑꯃꯨꯛ ꯄꯥꯅꯤꯡꯂꯛꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯊꯤꯌꯣ ꯍꯥꯏꯔꯒ ꯏꯄꯥꯇꯣꯟ ꯑꯃ ꯊꯤꯔꯒ ꯆꯦꯟꯈꯤꯗꯧ ꯃꯥꯟꯁꯤꯜꯂꯦ ꯏꯃꯥꯒꯤ ꯋꯥꯁꯦ꯫ ꯇꯧꯅꯨ ꯏꯃꯥ, ꯅꯃꯧ ꯐꯪꯂꯕꯅꯤꯀꯣ, ꯈꯠꯀꯅꯨ ꯌꯥꯝꯅ꯫ ꯅꯪ ꯌꯥꯝ ꯉꯥꯡꯗꯧꯔꯤ, ꯉꯥꯡꯍꯧꯔꯣ ꯏꯕꯦꯝ, ꯑꯩ ꯑꯣꯏꯅ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯐꯖꯕꯤ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯣ ꯑꯗꯥ ꯑꯩ ꯈꯪꯗꯦꯀꯣ, ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯉꯦ, ꯅꯨꯄꯥ ꯄꯤꯔꯣ꯫ ꯗꯣꯂꯥꯏꯀꯗꯣ ꯇꯣꯡꯗꯨꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ꯫ ꯅꯣꯏꯒꯤꯅ ꯌꯨꯝꯁꯤꯗꯒ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯈꯝꯕ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯆꯍꯤꯁꯤ ꯌꯥꯔꯛꯇ꯭ꯔꯦꯗ꯫ ꯁꯤꯖꯅ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯆꯍꯤꯗꯣ ꯏꯃꯥꯅ ꯄꯥꯏꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯉꯥꯡ ꯑꯣꯜꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯤ ꯀꯌꯥ ꯌꯥꯝꯃꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯁꯦꯝꯂꯤꯕꯁꯦ? ꯁꯤꯃꯗꯤ ꯄꯥꯝꯂꯦ ꯅꯣꯡꯃꯇ ꯅꯆꯤꯟꯗꯨꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯊꯣꯛꯄ ꯊꯤꯒꯦꯔꯥ ꯊꯤꯔꯣꯏꯒꯦꯔꯥ, ꯅꯪ ꯊꯣꯛꯄ ꯇꯧ꯫ ꯅꯨꯄꯤ ꯁꯦꯝꯂꯛꯂꯤꯅꯦꯅ ꯈꯤꯇ ꯐꯖꯕꯇꯁꯨ ꯁꯦꯝꯂꯣ, ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯌꯥ ꯐꯩꯕꯤ ꯈꯔ ꯁꯦꯝ, ꯇꯣꯔꯣꯕꯣꯠ ꯃꯥꯟꯕꯤ ꯈꯔ ꯁꯦꯝ꯫ ꯑꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯥꯝꯂꯦꯅ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ? ꯁꯛꯇꯥꯗꯨꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒꯁꯨ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦꯀꯣ, ꯌꯥꯕꯤꯔꯛꯂꯅꯤ꯫ ꯀꯥꯆꯤꯟ ꯂꯩꯃꯨ ꯍꯤꯛ ꯃꯥꯜꯂꯗꯅ ꯑꯩꯅ ꯁꯦꯝꯂꯛꯂꯤꯕꯁꯤꯡꯗꯣ ꯅꯪꯒ ꯆꯥꯟꯅꯔꯦ ꯈꯟꯅ ꯁꯦꯝꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯃꯔꯩ ꯃꯔꯥ ꯇꯧꯔꯤꯕ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯄꯤ ꯑꯃꯇꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯀꯌꯥꯗꯤ ꯋꯥꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯅ ꯊꯤꯔꯁꯨ
ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯗꯤ ꯂꯥꯏ ꯃꯆꯥꯒꯨꯝ ꯐꯖꯕꯤ ꯂꯧꯗꯣꯏꯅꯤ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯁꯟꯊꯤ ꯊꯤꯕꯥꯛ ꯍꯤ ꯃꯥꯜꯂꯗꯅ ꯐꯪꯂꯅꯤ ꯌꯥꯝ ꯐꯪꯂꯅꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯅꯤꯕ ꯅꯪ ꯍꯦꯔꯥ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯗꯅ ꯃꯤ ꯑꯩꯈꯣꯏꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯗꯨꯅ ꯃꯣꯏꯔꯥꯡ ꯈꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯏꯃꯨꯡꯁꯦ ꯈꯝꯕ ꯍꯥꯏꯗꯅ ꯀꯧꯔꯝꯂꯤꯕꯅꯤ ꯈꯝꯕ ꯑꯩꯅꯕꯨ ꯃꯁꯛ ꯑꯊꯤꯕꯤ ꯂꯧꯒꯗ꯭ꯔꯣ ꯈꯝꯕ ꯑꯩꯒꯤꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯟꯕꯤ ꯂꯧꯗꯣꯏꯅꯤ ꯇꯣꯔꯣ ꯃꯥꯟꯕꯤ ꯂꯧꯗꯧ ꯅꯠꯇꯦ ꯏꯃꯥ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯆꯥꯒꯤ ꯋꯥꯁꯤ ꯅꯪꯅ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯄꯥꯝꯂꯒꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯊꯣꯏꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯣ ꯃꯁꯛꯇꯤ ꯐꯖꯕꯅꯤ ꯀꯣꯛꯇꯕꯨ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯕꯩ ꯋꯥꯅꯤ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯃꯥꯃ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤ ꯊꯣꯏꯕꯤꯗꯣ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯃꯥ ꯅꯠꯇꯅ ꯊꯣꯏꯕꯤ ꯀꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ ꯍꯦꯔꯩꯃ ꯅꯥꯇꯩ ꯆꯥꯗꯕ ꯑꯉꯥꯎꯕꯤꯁꯤꯕꯨ ꯑꯩ ꯂꯧꯔꯣ ꯀꯥꯏꯅ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯃꯥꯒꯤꯗꯣ ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯑꯁꯤꯗꯩ ꯄꯥꯝꯗ꯭ꯔꯦ ꯅꯍꯥꯟꯇꯁꯨꯅꯦ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯧꯕꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯁꯨ ꯐꯪꯂꯣꯏ ꯋꯥꯔꯦꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ ꯑꯩꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯏꯃꯥꯅ ꯊꯨꯕꯗ ꯊꯤꯕꯤꯌꯨ ꯁꯤꯖ ꯀꯔꯤꯁꯨ ꯈꯨꯝꯗ ꯎꯈꯣꯛꯇꯦꯟꯗ ꯊꯦꯜꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨ ꯂꯧꯊꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯊꯥꯡꯖꯤꯜꯂꯒ ꯃꯆꯥꯗ ꯌꯦꯡꯍꯜꯂꯤ ꯁꯤ ꯎꯔꯦꯗꯅ ꯅꯁꯛ ꯑꯊꯤꯕꯁꯦ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅ ꯌꯥꯔꯛꯇꯣꯔꯤꯒꯦ ꯑꯩ ꯊꯤꯔꯁꯨ ꯅꯨꯄꯤ ꯐꯥꯎꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯨ ꯄꯪꯊꯤꯃꯛ ꯊꯤꯕꯗꯤ ꯅꯠꯇꯦ ꯀꯣꯛꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯎꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯩꯒꯤ ꯃꯤꯠꯅ ꯐꯥꯎ ꯅꯪꯁꯦ ꯑꯁꯨꯛ ꯊꯤꯔꯕꯁꯤꯗꯕꯨ ꯅꯪꯅ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯀꯥꯏꯅ ꯅꯇꯣꯝꯇ ꯍꯥꯏꯖꯔꯤꯕꯗꯣ ꯏꯃꯥ ꯑꯣꯏꯅ ꯏꯀꯥꯏꯔꯤꯅꯦꯍꯦ ꯅꯪꯒꯤ ꯃꯍꯨꯠꯇ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯪꯅꯕ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯆꯥꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯨꯝ ꯊꯤꯕꯤꯔꯨꯁꯨ ꯑꯩ ꯍꯟꯗꯛ ꯊꯥꯁꯤꯗ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯊꯤꯅꯤꯡꯂꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯏꯃꯧ ꯄꯥꯝꯂꯤꯕꯅꯤꯅꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯅꯃꯧ ꯊꯤꯔꯨꯔꯣ ꯑꯩꯅ ꯁꯦꯝꯂꯛꯄ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯟꯅ ꯍꯥꯏꯅꯁꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯅꯆꯥꯒꯤꯗꯤ ꯌꯥꯗ ꯌꯥꯖꯔꯤ ꯃꯁꯛ ꯊꯤꯕ ꯐꯖꯕ ꯅꯔꯥꯏꯕꯛꯀꯤꯅꯤ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯏꯃꯧ ꯊꯤꯔꯗꯣꯏꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯅꯦ ꯃꯔꯩ ꯇꯧꯕ ꯌꯥꯔꯣꯏ ꯅꯁꯛ ꯅꯇꯧ ꯐꯖꯔꯒ ꯃꯔꯩ ꯃꯔꯥ ꯇꯧꯔꯕ ꯑꯣꯏꯗꯤ ꯈꯔꯁꯨ ꯅꯨꯡꯁꯤꯗꯧꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯣꯛꯐꯥꯏ ꯃꯥꯟꯕ ꯃꯥꯅꯁꯨ ꯅꯨꯄꯤꯒ ꯈꯟ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯤꯕꯅꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯗꯣꯗꯥ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯃꯁꯛ ꯐꯖꯍꯜꯂꯨ ꯁꯤꯗ ꯂꯩꯔꯦ ꯃꯁꯛꯀ ꯊꯤꯔꯝꯃꯕ ꯈꯝꯕ ꯑꯩꯅ ꯍꯟꯅ ꯌꯦꯡꯕꯤꯗꯧ ꯋꯥ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝ ꯈꯝꯕ ꯏꯃꯨꯡ ꯆꯪꯈꯤ ꯁꯤꯖ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯊꯤꯃꯨ ꯃꯥꯅꯁꯨ ꯅꯨꯄꯤꯒ ꯈꯟ ꯁꯥꯔꯗꯅ ꯍꯟꯗꯛꯇꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯦ ꯃꯁꯛ ꯐꯖꯒꯦꯔ ꯊꯤꯒꯦꯔ ꯅꯨꯄꯤ ꯑꯃꯕꯨ ꯍꯦꯛ ꯐꯪꯂꯕ ꯍꯦꯛꯇ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯂꯨꯍꯣꯡꯒꯗꯧ ꯃꯥꯅ ꯃꯔꯩ ꯇꯧꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯃꯆꯤꯟ ꯃꯈꯥ ꯌꯥꯝꯅ ꯍꯩꯕꯤ ꯃꯧ ꯑꯃ ꯑꯌꯤꯡꯕꯤꯒꯤꯗ ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯁꯛꯍꯦꯟꯕꯤ ꯑꯌꯤꯡꯕꯤꯕꯨ ꯀꯧꯔꯛꯏ ꯍꯣꯏ ꯏꯅꯦ ꯑꯌꯤꯡꯕꯤ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯑꯌꯤꯡꯕꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯛꯍꯦꯟꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯧꯁꯤꯜꯂꯒ ꯁꯛꯍꯦꯟꯕꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯁꯤꯁꯦ ꯁꯛꯍꯦꯟꯕꯤ ꯀꯥꯈꯠꯂꯛꯇꯨꯅ ꯑꯌꯤꯡꯕꯤꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯅꯪꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯆꯨꯝꯅ ꯂꯥꯛꯄꯗꯤ ꯃꯥꯟꯗꯦ ꯏꯅꯦ ꯑꯩꯁꯦ ꯏꯅꯦꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗ ꯋꯥꯁꯦ ꯁꯨꯝ ꯍꯥꯏꯕ ꯏꯀꯥꯏꯔꯛꯂꯦ ꯇꯧꯔꯤꯁꯤ ꯍꯩꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯅꯦꯗꯕꯣ ꯀꯣꯏꯒꯅꯨꯅꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯀꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯁꯨꯝꯗꯧꯕꯅꯤ ꯏꯅꯦ ꯑꯩꯁꯦ ꯏꯄꯥꯝꯗꯒꯤ ꯏꯃꯥꯅꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯑꯗ ꯃꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯜ ꯐꯪꯗ꯭ꯔꯤꯕ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯌꯨꯝꯗ ꯆꯠꯇꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯗ ꯏꯅꯦꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯂꯩꯔꯒꯗꯤ ꯏꯅꯦ ꯂꯨꯄꯥ 10ꯃꯨꯛꯇ ꯄꯤꯕꯤꯌꯨ ꯑꯩ ꯑꯊꯨꯕꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯍꯣꯏ ꯏꯅꯦ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯄꯤ ꯁꯛꯍꯦꯟꯕꯤ ꯁꯦꯜꯗꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯗꯣ ꯁꯛꯍꯦꯟꯕꯤꯌꯥ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯄꯥꯈꯪꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯐꯖꯕꯤꯒꯤ ꯑꯃꯗ ꯁꯦꯝꯂꯛꯀꯦꯔꯣ ꯑꯁꯤ ꯆꯍꯤꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕ ꯑꯗ ꯅꯨꯄꯥꯗꯤ ꯐꯪꯗ ꯂꯩꯔꯤ ꯃꯁꯛꯁꯤꯗ ꯅꯨꯄꯥꯒ ꯂꯣꯏꯅ ꯈꯪꯂꯒ ꯆꯦꯟꯈꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯖꯕꯤꯒ ꯆꯥꯟꯅꯗꯧꯕ ꯅꯨꯄꯥ ꯑꯃꯗꯗꯤ ꯁꯦꯝꯂꯛꯎꯕ ꯏꯅꯦ ꯅꯪꯒꯤ ꯑꯋꯥꯃꯜ ꯄꯤꯔꯕꯁꯨ ꯄꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ ꯑꯩꯈꯣꯏ ꯐꯖꯕꯤ ꯁꯨꯃꯥꯏꯅ ꯊꯤꯔꯁꯨ ꯌꯥꯕ꯭ꯔꯣ ꯅꯨꯄꯥꯗꯣ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥꯕꯨ ꯑꯣꯏꯔꯗꯤꯅꯦ ꯌꯥꯗꯦ ꯍꯦꯛ ꯌꯥꯔꯦ ꯑꯉꯥꯎꯕ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯑꯣꯟꯊꯣꯛꯄ ꯏꯅꯦꯁꯨ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯁꯛꯍꯦꯟꯕꯤ ꯅꯪꯕꯣ
nupa amattadi icha nupigin nangna amukta sembirongni ine nangi sel matik cha nupigan sel danati nangna bu icha nupi si mayum panba hek khanghalaba ine nangi lik achawa masagani haijina baganati ko asingbagi sadawribani sakhenbi mamit mana lauthoklaga ha kai haiba asingbro ine asingbani ni he aina mo nawonda phagi tawkhidro adudi ine ay muk chalagi swaida phamdana ga laithokpa yaba nati ay phajabigi nupa thirukhige ado sakhenbiya nupa do phanglena khalasi ada icha nupigi saksi ubada amuk chenkrabadi kamdawniya inya adugidi karimta wabigan aina phanaba pumnamak silakani liktuda sohenbirakanu ko ataidi aina phanaba loina silakani liktubudi soiroinya thabak mai pakpa numita konchangda chatun nangi apama mongdo hekta saruradawni adugidi nang chingnaganu sakhenbi phamlamadagi hawgalaktuna inya thabak mai paklena khalu awun pot langsin bahubiru phajabi yumban ba khangledawni ai chacharukhige ine sakhenbi harauna thongalomda tahana thokri sakhenbi chatkibadu yeng ayingbi machinda soli sanagi makunche kandi kanba jani ko icha nupi sittabi se haujikti sittawri basi kankre sanagi magunje somdana sakhenbi maithongdo nokmi mapamda lai mama anaba hangba laklibani ma adubu mama gi nakta changbadi lairadana mayumda phau changlamda makhoi ge yum ani kanana lairiba sijagi yum tamna sakhenbi lai somangda jing khaptuna lairiba sijagi manakta sakhenbi taha ne sangsinduna nokmi kauri ima bo jing khapliro sijana haima nang lakli bro udaba koire dei jasya ima bo khoi uda koire ne changlaini ta khambadi masu laikibro laikibani ado nangbu chumna napamda lakli bro kari thabak laigi ima masa ngamdabagi hangba lakpani aisu nama masa ngamda haibagi pau tarabani ada hangba chatke tawraga imungi thabai khang mayam si loisilinge ngayakta chathokpa sangda lairabani hore numidang wairambudi aisu namagi manakta anaba hangba oina ngayak chatpiruba tare ima bo ta khambasya phanasu leiramani nupi makok thianba yadro nati yumgi thabai khang singse ima bokna som tawbasibu nungairibro naha aikhoi phauba amuk ti jak thongba ka se tanbi yawraklibani ima bokte haujik namau phangduna namongna seba tawraga yam nungaina leibi yarba matam sida ima bokti ukai taktuna leiri hai ai sunia imaugi seba kaido pahamlabani nia ada nang ta khambasina aina haina ruba nupi khudingma masak phajaiga phajadega amuk toiba marai mara yam taw asida ine su upai leita leirabani adagidi ima bo masak matau phajabi imung koiga tawbi nupi ma leiri chahi budi khara leisili kunthraga ma thoimuk suramani nupidu yam phakrajani masakadi inia hai kanadi phajabada sanagi mayaina sakhenbi oida pada kayama haijinduna sijagi thamoiba sumnaba hotnari sija maithong makalamna nati masaktubu tasingnamakki phajabro haimi nupidubu chahigi wadi yare nangta khambasi nipu helabani yamnamak phajababudi nati imabo aduisu ta khambadagidi heli phajaba ani sibabada onthokna chanarani imabo khara yengbabu yaradinia imabo kidi kari so kaide ada nangta khambasi mana thiri mati nupi su khankraba mana pamlibasi masak matau henbi thoidok hendokna phajabiduni mana pamlibasi kadaidagino da imabo adudi phangsu phangloi ta khambagi khomu thokliba khotoksiga thiri baba saksige ini oiroida adudani imabogna matha saribasi masak phajabi natradi lauroi haidan sida tatlibasini imabo ta khamana haiba khuding imabogna targa sum leirabadi yararoi ta khambase nupi thiba khangda tokpa tariba aduna aina haiba wase masi oina tawrsi nupi machado yam phakrabajani sana asigumba khudong chabase pakna phangbanati nupi mayumdo sel thongga paikrabajani kanadi imabo mango karana batawsi athobidi hekta luhong thoksi lamna muk thinarudrabasu nangisi asi oine hekta laibak changenglasi ado sakhenbia nupi du yamna mak natrabasu kharadi phajaba natro phajayemi imabok nangbo aina haijina bakanate ko asengba makki su phajai adudi aikoi nupi khara mau yengba yumsa kaisa numichi asida laagi nangna khara nupi mayumda wa hawdoklo hoi mabo ai soidana wafamse hawdok jeregi adudi imabo ay amuk thokragi soidi soiranu ko
ꯁꯣꯏꯔꯣꯏꯗ ꯁꯣꯏꯔꯣꯏꯗ ꯑꯩꯅ ꯍꯦꯟꯅ ꯏꯃꯧ ꯄꯥꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯤ ꯁꯛꯍꯦꯟꯕꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯠꯇꯦ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯖꯕꯤꯗꯤ ꯎꯍꯟꯕ ꯌꯥꯗꯦꯀꯣ ꯏꯅꯦ ꯃꯥ ꯎꯍꯟꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯗ꯭ꯔꯤꯐꯥꯎ ꯐꯖꯕꯤꯒꯤ ꯃꯁꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯎꯠꯄ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯑꯩꯈꯣꯏ ꯐꯖꯕꯤꯁꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯀꯥꯏꯅ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯖꯤꯜꯂꯒ ꯂꯨꯍꯣꯡꯅꯕ ꯋꯥꯁꯤ ꯍꯧꯗꯣꯛꯂꯨꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥꯗꯨꯁꯨ ꯊꯦꯛꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯅꯦ ꯑꯗꯣ ꯑꯁꯦꯡꯕ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁꯛꯁꯦ ꯎꯠꯇꯕꯗꯤ ꯌꯥꯔꯣꯏ ꯁꯛꯁꯦ ꯑꯃꯨꯛ ꯎꯔꯒ ꯅꯨꯄꯥꯗꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈꯤꯗꯅ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯏꯆꯣꯞ ꯆꯞꯅꯗꯅ ꯇꯣꯛꯀꯅꯤꯀꯣ ꯍꯩꯃꯥ ꯏꯅꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯀꯦꯗꯧꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯏꯅꯦꯅ ꯋꯥꯔꯨꯅꯨ ꯆꯟꯗꯟꯗꯣ ꯃꯇꯨꯝ 3-4ꯃꯨꯛ ꯇꯩꯔꯒ ꯃꯃꯥꯏꯁꯦ ꯉꯧꯔꯣꯛ ꯉꯧꯍꯟꯈ꯭ꯔ ꯂꯣꯏꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯅꯦ ꯑꯩ ꯂꯩꯔꯦ ꯑꯩ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯁꯤꯠꯇꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯖꯕꯤꯁꯦ ꯁꯤꯠꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯣꯏꯗꯦꯍꯦ ꯏꯆꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯛꯍꯦꯟꯕꯤ ꯅꯪ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯀꯣ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗꯧꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯪꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯂꯧꯁꯤꯡ ꯄꯨꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯍꯟꯗꯧꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯌꯦꯡꯉꯣꯏ ꯅꯪꯅ ꯉꯔꯥꯡ ꯏꯅꯦꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯂꯛꯂꯅꯨ ꯅꯪ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯅꯥꯗꯨꯁꯨ ꯑꯩꯈꯣꯏ ꯐꯖꯕꯤꯒꯤ ꯍꯩꯖꯤꯡ ꯈꯔ ꯍꯦꯛ ꯄꯨꯕꯒ ꯀꯣꯟꯆꯪ ꯆꯠꯇꯨꯅ ꯍꯦꯛꯇ ꯁꯥꯔꯨꯔꯗꯧꯅꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯁꯅꯥꯗꯣ ꯈꯔ ꯊꯨꯅ ꯁꯥꯅꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯏꯃꯥꯕꯣꯛꯇ ꯒꯤꯔꯤ ꯇꯛꯇꯨꯅ ꯊꯨꯅ ꯍꯣꯡꯍꯟꯗꯕ ꯌꯥꯗꯦ ꯍꯧꯈꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ ꯐꯖꯕꯤꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕꯤꯔꯅꯨꯀꯣ ꯁꯣꯏꯔꯔꯣꯏ ꯅꯨꯄꯥꯗꯣ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤ ꯑꯗꯣ ꯏꯃꯥꯒꯤ ꯐꯖꯕꯤꯌꯥ ꯅꯪ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯗ ꯎꯠꯇꯕ ꯇꯥꯕ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ ꯑꯗ ꯅꯨꯄꯤ ꯃꯁꯛ ꯎꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ ꯏꯃꯥ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯅꯝꯃ ꯁꯛꯍꯦꯟꯕꯤꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯤꯕꯁꯦ ꯌꯦꯡꯕꯗ ꯀꯜꯂꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥꯅ ꯅꯪꯕు ꯄꯣꯠꯂꯣꯏ ꯁꯣꯏꯗꯅ ꯁꯦꯠꯍꯟꯒꯅꯤ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯗꯅꯦ ꯅꯪ ꯇꯧꯒꯗꯕꯅꯤ ꯃꯃා ꯃꯆꯥ ꯑꯅꯤꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯍꯦꯟꯕꯤꯅ ꯃꯥꯡꯊꯥ ꯁꯤꯖꯒ ꯅꯨꯄꯤ ꯈꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯁꯛꯍꯦꯟꯕꯤꯅ ꯍꯣꯏꯅꯦ ꯃꯤ ꯂꯥꯛꯂꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯌꯤꯡꯕꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯥꯒꯤ ꯐꯖꯕꯤ ꯃꯤ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯆꯠꯂꯣ ꯅꯪ ꯀꯗꯥꯏꯗꯅꯣ ꯊꯤꯒꯣꯝ ꯁꯪꯗꯔ ꯀꯩꯅꯣ ꯑꯃꯨꯛꯇ ꯂꯣꯠꯂꯨꯔꯣ ꯍꯣꯔꯦꯟ ꯃꯤ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯅꯪꯕꯨ ꯀꯧꯔꯛꯀꯦ ꯆꯠꯂꯨꯅꯦꯍꯦ ꯍꯣꯏꯅꯦ ꯇꯥꯔꯕ꯭ꯔꯣ ꯑꯌꯤꯡꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅ ꯇꯥꯔꯦ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯃꯌꯥꯝ ꯀꯥꯈꯠꯄꯤꯔꯣ ꯐꯤꯗꯥꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ ꯁꯛꯍꯦꯟꯕꯤꯅ ꯁꯤꯖꯕꯨ ꯃꯁꯛ ꯇꯥꯛꯏ ꯏꯅꯦ ꯃꯥꯁꯤꯅꯤ ꯑꯩꯈꯣꯏ ꯐꯖꯕꯤꯒꯤ ꯃꯅꯦꯝ ꯑꯣꯏꯗꯣꯏꯗꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯏꯅꯦ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯁꯛꯍꯦꯟꯕꯤꯅ ꯊꯤꯈ꯭ꯔꯕ ꯐꯖꯕꯤ ꯃꯥꯕꯨ ꯐꯗ ꯐꯖꯔꯕ ꯑꯃꯒꯨꯝ ꯊꯥꯒꯠꯇꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯁꯤꯖꯃꯥꯗꯤ ꯐꯖꯕꯤ ꯑꯁꯤ ꯃꯁꯛ ꯊꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯅꯣꯛꯐꯦꯠ ꯇꯥꯔꯤ ꯁꯤꯖ ꯉꯁꯥꯏꯗꯒꯤ ꯆꯦꯞꯊ ꯊꯣꯡꯖꯤꯟꯗꯨꯗ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯛꯍꯦꯟꯕꯤꯌꯥ ꯏꯃꯧ ꯑꯣꯏꯗꯣꯏꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯌꯨꯗꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯩ ꯍꯥꯏꯒꯦ ꯁꯛꯍꯦꯟꯕꯤ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯅ ꯃꯃꯧ ꯑꯣꯏꯗꯣꯏꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯤꯌꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯖꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯑꯌꯤꯡꯕꯤ ꯁꯤꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯆꯦ ꯅꯃꯧꯗꯣ ꯉꯥꯏꯗꯤ ꯉꯥꯏꯖꯔꯝꯕꯅꯤ ꯏꯆꯦ ꯍꯣꯏ ꯂꯥꯛꯄ ꯑꯗ ꯏꯄꯥꯝꯒꯤ ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯕꯒ ꯏꯆꯥꯅꯨꯄꯤꯗꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯂꯩꯍꯟꯖꯔꯝꯃꯒꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯧꯗꯦꯗ ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯃꯇꯨꯡ ꯆꯥꯃꯔꯛ ꯂꯩꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯤ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ
ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯁꯤꯖꯍꯣꯏꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯈꯝꯕ ꯃꯃꯥ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯕꯗꯨ ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯉꯥꯏꯉꯝꯗ ꯇꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯏꯃꯥ ꯀꯃꯥꯏ ꯇꯧꯒꯦ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯦꯗꯅ ꯑꯁ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯣ ꯀꯃꯥꯏ ꯇꯧꯒꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯁꯤꯖ ꯃꯄꯨꯛꯅꯤꯡꯗ ꯃꯁꯛꯄꯨꯗꯤ ꯎꯔꯛꯇꯦꯕꯨ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯖꯔꯝꯂꯦ ꯈꯖꯤꯛꯇꯃꯛ ꯐꯖꯩ ꯍꯥꯏꯔꯨꯔꯗꯤ ꯃꯁꯤꯒꯤ ꯁꯛꯇꯥ ꯊꯤ ꯑꯁꯤꯅ ꯃꯔꯩ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯂꯤꯂꯥ ꯍꯧꯕ ꯇꯥꯔꯦ ꯐꯖꯩꯌꯦ ꯑꯣꯟꯊꯣꯛꯅ ꯂꯦꯝꯅ ꯐꯖꯈ꯭ꯔꯦ ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯄꯥꯜꯂꯤꯕ ꯐꯖꯈ꯭ꯔꯦ ꯈꯝꯕ ꯅꯣꯛꯂꯒ ꯃꯁꯛꯄ ꯐꯖꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯗꯦ ꯌꯥꯔꯦ ꯑꯗꯨ ꯏꯃꯥ ꯑꯩꯒ ꯅꯃꯧ ꯑꯣꯏꯗꯣꯏꯗꯨꯒ ꯁꯛ ꯈꯪꯅꯕꯒꯤ ꯃꯇꯝꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯜꯂꯝꯂꯦ ꯁꯤꯅ ꯑꯃꯨꯛ ꯎꯅꯔꯒ ꯑꯗꯨ ꯐꯖꯩꯒ ꯐꯖꯗꯦꯒ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯑꯣꯏꯗꯕ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯏꯆꯥ ꯅꯨꯄꯥꯁꯤꯒ ꯎꯅꯍꯜꯂꯔꯣꯏꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯃꯧ ꯑꯣꯏꯗꯣꯏꯗꯨꯒ ꯑꯩꯒ ꯁꯛ ꯑꯃꯨꯛꯇ ꯈꯪꯅꯒꯦ ꯍꯥꯏꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯁꯨ ꯈꯪꯖꯔꯝꯂꯅꯤ ꯅꯁꯥꯒꯤ ꯅꯁꯛꯇꯣ ꯀꯌꯥꯝ ꯊꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯨꯕꯣ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇꯕꯤ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯨꯄꯤꯗꯨꯅ ꯐꯖꯔꯤꯕ ꯁꯛꯇꯨꯒ ꯏꯆꯥꯒꯤ ꯊꯤꯔꯤꯕ ꯅꯁꯛꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯣꯏꯅꯔꯕꯅꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯁꯤꯗ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯑꯊꯤꯕ ꯅꯁꯛꯇꯨ ꯎꯕꯗ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯏꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯆꯍꯤꯗꯨꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯈꯝꯕ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯃꯤ ꯈꯜꯂꯤ ꯉꯁꯤ ꯐꯥꯎ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯏꯃꯥ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯐꯗꯤ ꯐꯖꯩꯀꯣ ꯐꯖꯩꯌꯦ ꯑꯁꯦꯡꯕꯩ ꯐꯖꯩꯀꯣ ꯏꯃꯥ ꯍꯣꯏ ꯍꯦꯛ ꯇꯤꯕꯨꯟ ꯅꯥꯕꯨꯟ ꯃꯥꯟꯕꯁꯤꯗꯤ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯃꯛꯇꯗ ꯆꯒꯠ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯍꯦ ꯈꯪꯉꯦꯍꯦ ꯇꯞꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯗꯨꯅ ꯁꯤꯖ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯊꯤ ꯄꯨꯗꯨꯅ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯁꯣꯝꯗꯅ ꯈꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯍꯦꯝꯕꯅ ꯈꯣꯏ ꯃꯔꯛꯇ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯀꯅꯥꯅꯣ ꯅꯣꯏ ꯈꯪꯖꯕ꯭ꯔꯣ ꯈꯝꯕꯅ ꯏꯁ ꯀꯔꯤꯝꯅꯔꯤꯕꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯨꯜꯂꯅ ꯑꯃꯨꯛ ꯀꯥꯟꯗꯦ ꯇꯧ ꯆꯍꯤꯗꯨꯁꯨ ꯂꯩꯁꯥꯕꯤꯗꯤ ꯐꯪꯂꯔꯣꯏ ꯃꯆꯥ ꯆꯦꯟꯕꯤꯒꯨꯝꯕꯗꯤ ꯐꯪꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯗꯥꯎꯗ ꯂꯩꯔꯤꯀꯣ ꯁꯛꯇꯨꯅ ꯑꯃꯨꯛ ꯈꯔ ꯌꯦꯡꯕ ꯌꯥꯔꯝꯂꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯅꯥꯒꯤꯅꯣ ꯆꯥꯛꯌꯥꯝ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯃ ꯊꯤꯔꯒ ꯑꯉꯥꯡ ꯑꯃ ꯂꯧꯔꯒ ꯌꯣꯛꯅꯕ ꯇꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇꯗꯅ ꯈꯨꯁꯤ ꯆꯥꯗꯅ ꯁꯤꯕ ꯇꯥꯔꯤꯃꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯕ ꯅꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎꯗꯨꯅ ꯅꯝꯃꯥꯏꯁꯤꯡꯗꯨꯗ ꯀꯟꯁꯤꯟꯒꯦꯕ ꯍꯦꯝꯕꯅ ꯀꯜꯂꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯟꯕꯨ ꯀꯟꯃꯟꯗꯦ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯁꯦ ꯊꯤꯔꯣꯏꯅ ꯊꯤꯗ꯭ꯔꯤꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤꯕꯨ ꯇꯖꯣꯞ ꯁꯛꯊꯤꯕꯤ ꯑꯃ ꯂꯧꯒꯗ꯭ꯔꯣ ꯂꯧꯅꯤꯅ ꯂꯧꯔꯗꯤ ꯃꯁꯛ ꯈ꯭ꯋꯥꯏ ꯐꯖꯕꯤ ꯃꯌꯥꯝꯒꯤ ꯃꯤꯠ ꯆꯤꯡꯁꯤꯟꯕ ꯉꯝꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯗꯧ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯐꯪꯗꯗꯨꯅ ꯅꯨꯄꯤ ꯊꯤꯗ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ ꯀꯨꯏꯔꯔꯣꯏ ꯂꯨꯍꯣꯡꯂꯅꯤ ꯀꯨꯜꯂ ꯅꯣꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯌꯧꯅ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯍꯦꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯖꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯒ ꯃꯌꯥ ꯄꯨꯕꯗꯣ ꯈꯖꯤꯛ ꯎꯠꯇꯨꯅ ꯅꯣꯛꯂꯛꯄꯁꯤꯗꯤ ꯋꯥ ꯍꯥꯏꯀꯥꯟꯗꯦ ꯑꯎꯕ ꯄꯥꯈꯪ ꯈꯨꯗꯤꯡ ꯉꯥꯎꯗꯅꯤꯉꯥꯏ ꯋꯥ ꯂꯩꯇꯦ ꯃꯁꯛ ꯑꯃꯨꯛꯇ ꯐꯥꯎ ꯎꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯗ ꯎꯔꯕꯒꯨꯝ ꯌꯥꯝ ꯃꯥꯅ ꯉꯥꯡꯂꯤ ꯈꯝꯕ ꯀꯨꯜꯂꯅ ꯌꯥꯝ ꯐꯖꯈꯤꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯈꯝꯕ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯀꯦꯊꯕꯤꯃꯨꯛ ꯐꯖꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨꯍꯦ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯃꯇꯝꯗꯤ ꯌꯧꯔꯛꯂꯒ ꯈꯪꯒꯅꯤ ꯀꯅꯥꯅ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯕ ꯑꯅꯤꯗꯨꯁꯨ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯄꯥꯟꯖꯤꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯁꯤꯖ ꯅꯣꯛꯂꯗꯨꯅ ꯑꯩꯅꯒ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯕ ꯄꯥꯝꯕꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯦ ꯑꯌꯤꯡꯕꯤ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯍꯣꯏꯅꯦ ꯏꯆꯦ ꯀꯨꯏꯗ꯭ꯔꯤꯅꯦ ꯍꯟꯗꯛ ꯊꯥꯁꯤ ꯂꯣꯏꯔꯒ ꯄꯥꯡꯈꯠꯂꯛꯄ ꯊꯥꯗꯅꯤ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯂꯤ ꯃꯇꯝꯁꯤꯁꯨ ꯏꯆꯦ ꯀꯧꯔꯅꯨ ꯏꯅꯝꯃ ꯀꯧꯔꯣ ꯑꯗꯣ ꯑꯩꯕꯨ ꯏꯃꯧꯗꯣ ꯃꯁꯛ ꯑꯃꯨꯛꯇꯗꯤ ꯎꯅꯤꯡꯈ꯭ꯔꯦꯗ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ ꯑꯌꯤꯡꯕꯤ ꯍꯩꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯅꯝꯃ ꯅꯃꯧꯗꯨ ꯌꯨꯝꯗ ꯂꯩꯍꯧꯗꯤꯌꯦ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯄꯥꯝꯗꯒꯤ ꯑꯩꯅꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯣꯅ ꯄꯥꯎ ꯆꯦꯟꯕꯅꯤ ꯑꯗ ꯃꯕꯣꯛꯇꯨ ꯃꯁꯥ ꯏꯐꯠ ꯐꯠꯇꯦ ꯃꯇꯝ ꯈꯔꯒ ꯂꯩꯔꯛꯈꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯍꯣꯏ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ
ꯍꯩꯖꯤꯡꯈꯔꯥꯏ ꯅꯨꯃꯤꯠꯇ ꯍꯦꯛ ꯎꯔꯕ ꯍꯥꯏꯗꯨ ꯏꯃꯧꯒꯤ ꯃꯁꯛꯇꯨ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯑꯣꯟꯊꯣꯛꯄ ꯃꯤꯗꯥ ꯑꯃꯅꯤ ꯁꯤꯖ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯁꯛ ꯁꯨꯡꯎ ꯎꯗꯅ ꯃꯤꯅ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯊꯥꯖꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯍꯣꯡꯗꯧꯔꯤꯕꯅꯤ ꯈꯝꯕ ꯃꯥꯁꯨ ꯃꯃꯥꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯊꯥꯖꯔꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯁꯛ ꯑꯗꯨꯃꯛ ꯐꯖꯕꯗꯨꯗ ꯍꯟꯗꯛꯀꯤꯁꯤꯃꯁꯨ ꯐꯖꯔꯝꯒꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯗꯨꯅ ꯋꯥꯈꯜꯁꯨ ꯑꯔꯣꯏꯕꯤ ꯅꯨꯡꯉꯥꯏꯔꯤ ꯈꯝꯕ ꯃꯥꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯩꯖꯤꯡꯈꯔꯥꯏ ꯄꯨꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ ꯐꯖꯕꯤꯅ ꯏꯅꯝꯃ ꯆꯟꯗꯟ ꯇꯩꯔꯤꯕꯁꯤ ꯊꯥꯃꯟꯈ꯭ꯔꯦꯕ ꯑꯩ ꯅꯣꯛꯄ ꯌꯥꯗ꯭ꯔꯦ ꯆꯞꯇꯤꯡꯈ꯭ꯔꯦꯕ ꯃꯥꯏꯁꯦ ꯁꯛꯍꯦꯟꯕꯤ ꯐꯖꯕꯤꯕꯨ ꯀꯦꯅ ꯀꯦꯅ ꯈꯨꯝꯃꯤ ꯅꯨꯄꯥ ꯐꯪꯗꯧꯔꯕꯅꯤ ꯈꯥꯡꯂꯣ ꯏꯕꯦꯝꯃ ꯈꯥꯡꯂꯣ ꯅꯪ ꯉꯁꯤꯗꯤꯅꯦ ꯅꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯍꯦꯛ ꯅꯣꯛꯄꯗ ꯆꯟꯗꯟꯁꯤ ꯃꯩ ꯍꯦꯛꯇ ꯆꯠꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁ ꯍꯣꯏ ꯏꯅꯝꯃ ꯈꯥꯡꯂꯒꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯥꯕꯨ ꯐꯪꯅꯦ ꯍꯥꯏꯔꯗꯤ ꯐꯖꯕꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯄꯣꯠꯆꯩ ꯀꯌꯥ ꯄꯨꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯈꯨꯔꯨꯝꯅꯔꯤ ꯆꯠꯂꯝꯗꯥꯏ ꯁꯤꯖꯒ ꯅꯨꯄꯤ ꯈꯔꯒ ꯐꯖꯕꯤꯒꯤ ꯅꯥꯛꯇ ꯁꯦꯜ ꯄꯤꯕ ꯆꯪꯂꯛꯂꯝꯃꯤ ꯁꯤꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯗꯥꯏ ꯑꯩꯒꯤ ꯏꯃꯧꯗꯨꯕꯣ ꯃꯁꯛꯇꯣ ꯉꯁꯤꯗꯤ ꯏꯃꯤꯠ ꯄꯦꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯐꯖꯕꯤ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯐꯝꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯐꯖꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ ꯃꯥ ꯐꯖꯕꯤꯒꯤ ꯃꯥꯏ ꯁꯤꯟꯅꯔꯤꯕꯅꯤ ꯃꯥꯅ ꯇꯞꯇꯥꯅ ꯀꯦꯔꯕꯅꯤꯅ ꯐꯖꯕꯤ ꯉꯁꯤꯗꯤ ꯃꯤꯡꯒ ꯆꯥꯟꯅꯅ ꯍꯦꯛ ꯐꯖꯊꯣꯛꯈ꯭ꯔꯤ ꯁꯤꯖꯅ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯔꯥꯙꯥ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦ ꯐꯖꯕꯤ ꯃꯥꯗꯤ ꯃꯅꯦꯝ ꯑꯣꯏꯗꯣꯏꯗꯨꯅ ꯃꯥꯕꯨ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯟ ꯃꯎꯟꯒꯨꯝ ꯊꯥꯅ ꯊꯥꯔꯤꯕ ꯆꯟꯗꯟ ꯑꯗꯨ ꯀ꯭ꯔꯦꯛ ꯐꯠ ꯂꯥꯎꯅ ꯆꯠꯂꯛꯂꯝꯃꯤ ꯐꯖꯕꯤ ꯅꯣꯛꯄꯒ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯁꯤꯖ ꯐꯖꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯃꯧꯗ ꯄꯤꯔꯛꯏ ꯁꯦ ꯅꯪ ꯀꯔꯤꯅꯣꯝꯃ ꯂꯩꯔꯒ ꯆꯥꯔꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯁꯛꯍꯦꯟꯕꯤ ꯐꯖꯕꯤꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯁꯦꯜꯁꯦ ꯐꯠ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯈꯨꯔꯨꯝ ꯅꯈꯆꯥꯏ ꯅꯥꯝꯃꯗꯨꯁꯨ ꯀ꯭ꯔꯦꯛ ꯆꯠꯂꯤ ꯅꯁꯥꯒꯤ ꯀꯨꯆꯨ ꯑꯃꯨꯕꯗꯨ ꯈꯔ ꯎꯔꯦ ꯅꯈꯨꯠ ꯅꯥꯝꯃꯗꯨꯅ ꯍꯥꯏꯐꯦꯠ ꯈꯟꯖꯤꯜꯂꯨ ꯍꯥꯏꯔꯤꯕꯗꯨꯃꯛ ꯐꯖꯕꯤ ꯃꯍꯥꯛ ꯇꯧꯏ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯃꯅꯦꯝꯗ ꯈꯣꯏꯔꯝꯃꯤ ꯁꯤꯖ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯃꯃꯧꯒꯤ ꯃꯃꯥꯏꯗ ꯅꯥꯟꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯐꯖꯕꯤꯕꯨ ꯐꯠꯆꯤꯡꯊꯣꯛꯂꯒ ꯏꯃꯥꯕꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯦꯅꯦ ꯁꯛꯍꯦꯟꯕꯤ ꯑꯩꯁꯤ ꯏꯃꯧꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦꯅꯦ ꯏꯃꯥꯕꯣꯛꯁꯤꯗꯤ ꯍꯣ ꯀꯨꯏꯔꯔꯣꯏ ꯅꯌꯨꯝꯗ ꯂꯦꯡꯗ ꯂꯩꯒꯗꯧꯕ ꯑꯗꯨꯗ ꯄꯦꯟꯅ ꯌꯦꯡꯂꯣ ꯅꯃꯧꯁꯦ ꯋꯥꯔꯤ ꯈꯔ ꯇꯧꯔꯝꯂꯒ ꯁꯤꯖꯍꯣꯏꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯆꯥꯗ ꯃꯃꯧ ꯃꯁꯛ ꯐꯖꯍꯧꯋꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯤ ꯈꯝꯕ ꯃꯥꯅ ꯍꯔꯥꯎꯖꯕꯁꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯅꯤ ꯁꯤꯖ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯀꯣꯛꯈꯨꯝ ꯇꯨꯜꯁꯤꯕꯣꯡꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯁꯤꯖ ꯐꯖꯕꯤ ꯃꯥꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯅꯤ ꯁꯤꯖ ꯅꯣꯛꯂꯝꯕꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯧꯔꯛꯏ ꯍꯣꯏ ꯃꯥ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯧ ꯑꯣꯟꯅꯔꯦ ꯅꯨꯄꯤ ꯑꯣꯟꯅꯔꯦꯅꯦ ꯐꯖꯕꯤ ꯇꯤꯉꯛ ꯃꯅꯦꯝꯗ ꯌꯦꯡꯉꯤ ꯁꯤꯖ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯤ ꯈꯝꯕ ꯏꯃꯥꯒꯤ ꯈꯝꯕꯧ ꯇꯨꯝꯂꯤꯕꯗꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎꯅꯦ ꯎꯔꯤꯕ ꯁꯛꯇꯝꯁꯦ ꯏꯃꯥ ꯀꯣꯛ ꯉꯥꯎꯔꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯔꯥꯡ ꯂꯨꯍꯣꯡꯕꯗꯨꯗ ꯂꯥꯛꯈꯤꯕ ꯏꯃꯧꯗꯣ ꯑꯁꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯃꯥꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯤꯁꯤ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯇꯤꯉꯛ ꯂꯦꯞꯂꯝꯕ ꯐꯖꯕꯤ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯃꯁꯥꯗ ꯊꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯤ ꯏꯃꯥ ꯉꯔꯥꯡ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯣ ꯃꯧ ꯑꯣꯟꯅꯗꯤꯌꯦ ꯀꯔꯤ ꯅꯪꯕꯨ ꯉꯔꯥꯡ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯃꯧꯗꯨꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯁꯛꯇꯨꯅ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯃꯥꯜꯂꯤꯕ ꯉꯔꯥꯡ ꯂꯥꯛꯄ ꯏꯃꯧꯗꯨꯗꯤ ꯃꯁꯛꯇꯨ ꯂꯥꯏ ꯃꯆꯥ ꯃꯥꯟꯈꯩ ꯐꯖꯈꯤꯕꯅꯦ ꯑꯗꯨꯗꯤ ꯀꯦꯕꯒꯤꯅꯦ ꯏꯃꯥ ꯑꯩꯁꯦ ꯀꯦꯔꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯅꯒ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯪꯒꯤ ꯅꯨꯄꯤ ꯉꯔꯥꯡ ꯐꯖꯈꯤꯕꯤ ꯉꯁꯤꯅ ꯂꯥꯏꯃꯨ ꯃꯥꯟꯕꯤꯁꯤ ꯎꯔꯗꯤ ꯏꯆꯥꯗꯤ ꯂꯦꯛꯊꯈꯤꯕꯔꯥ ꯈꯪꯗꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯝꯕ ꯃꯥꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯏꯊꯤ ꯅꯨꯄꯤ ꯑꯃ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛꯁꯤꯗ ꯆꯥꯛꯅꯤꯕꯤꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯄꯣꯠ ꯆꯩ ꯅꯤꯕ ꯂꯥꯛꯏꯗ ꯏꯃꯥ ꯑꯁꯤꯕꯨ ꯀꯩꯅꯣ ꯁꯨꯝ ꯂꯦꯞꯍꯜꯂ ꯊꯝꯃꯤꯁꯤꯕꯣ ꯀꯔꯤꯅꯣ ꯈꯔ ꯄꯤꯔꯒ ꯀꯣꯛ ꯊꯥꯗꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯁꯛꯅꯒ ꯈꯔ ꯐꯖꯔꯗꯤ ꯐꯕ ꯑꯊꯤꯕꯁꯤꯡꯁꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦꯅꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏ
이마기 봉어 파자바다 나오보 삭나 우지나 만봐 아세문데 예 난기도 비더니 그리 해비마 너디 호지기도 그 해브노 호 아세 난기도 비더니 짱이비 나때 하이바 헤레마 오이다 바다 강은 어육시다 미에기도 비더니 구종어보니 어시디 뿌라모 있다니 같이 크락다가 개나보는데 염티나 개나 그래 애기도 비가 어티비시고 애기도 비니까 온토 오 낭얌 타자드라바 나죠 짤로 이몽장도나 낭기 누피 파자비도 라이브리앵로서 짤로 칸바 이몽장도나 마기 누피 보거이티티 마닝 마야 신바통나 티리 아두보 팡디 칸바 망골롬다 묵락도나 마마다 하이리 마 누피 라우디 그다이 자크라보나 마보 이몽기 까 코딩 짱짱도나 티르바니 팡디 마시다 파자비나 녹패타우나 가이데이 팡랭이게 낭기 누피 에디 시달라이라가보 그래 해봐 나데이마 그이노 ꯑꯁꯤꯒꯤ ꯑꯉꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯑꯁꯤ ꯇꯪꯒꯤ ꯅꯨꯄꯤ ꯐꯖꯕꯤꯗꯨꯅꯤ ꯋꯥꯍꯩꯗꯨꯗ ꯈꯝꯕ ꯐꯖꯕꯤꯗ ꯌꯦꯡꯂꯒ ꯋꯥ ꯍꯦꯛꯇ ꯀꯞꯊꯣꯔꯛꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯉꯔꯥꯡ ꯂꯨꯍꯣꯡꯐꯝꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯐꯖꯕ ꯁꯛꯇꯨ ꯌꯦꯡꯕꯗ ꯑꯩꯒꯤ ꯉꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯅꯥꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯊꯤ ꯆꯥꯗꯅ ꯊꯤꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤꯗꯨꯕꯨ ꯅꯣꯏꯅ ꯀꯗꯥꯏꯗ ꯂꯣꯏꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕꯅ ꯀꯞꯂꯛꯄꯗꯨꯗ ꯐꯖꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯊꯦꯝꯂꯛꯏ ꯃꯣꯏꯇꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯕꯤꯗꯨꯅꯤ ꯐꯖꯕꯤꯗꯨ ꯑꯩꯒꯤ ꯃꯤꯡ ꯐꯖꯕꯤ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯕꯤ ꯅꯣꯛꯂꯛꯀꯅꯨ ꯀꯤꯌꯦ ꯏꯃꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯆꯤꯡꯊꯣꯛ ꯂꯣꯏꯔꯦ ꯈꯝꯕ ꯑꯩ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯀꯔꯤꯅꯣ ꯃꯣꯏꯇꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯁꯥ ꯁꯣꯛꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦꯕ ꯅꯪꯅ ꯏꯃꯥꯗ ꯑꯩꯕꯨ ꯆꯤꯡꯊꯣꯛꯎ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯣꯏꯇꯥ ꯀꯥꯏꯅ ꯍꯩꯅꯗꯕꯅ ꯍꯣꯏ ꯏꯃꯥ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯍꯥꯏꯕꯅꯦ ꯁꯛꯊꯤꯕꯤꯁꯦ ꯑꯃꯨꯛꯇ ꯆꯤꯡꯊꯣꯛ ꯂꯥꯛꯑꯣꯏꯕ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯃꯤ ꯁꯤꯖ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯈꯪꯅꯣꯛ ꯍꯦꯛꯇ ꯅꯣꯛꯊꯣꯛꯈꯤ ꯈꯝꯕ ꯁꯥꯎꯅ ꯀꯩꯅꯣ ꯏꯃꯥꯅꯣꯛꯂꯤꯗꯤ ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯈꯪꯗꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯁꯤꯗ ꯑꯩꯗꯤꯅꯦ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯂꯦ ꯃꯥꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯆꯤꯜ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯐꯗ ꯐꯖꯔꯕꯒꯨꯝ ꯑꯣꯟꯊꯣꯛꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯑꯃ ꯑꯄꯪꯕ ꯑꯩꯉꯣꯟꯗ ꯏꯃꯧ ꯑꯣꯏꯌꯣ ꯍꯥꯏꯗꯅ ꯄꯤꯁꯤꯜꯂꯛꯂꯤ ꯁꯤꯗꯕꯨ ꯑꯩꯅ ꯅꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯣꯛꯀꯦ ꯍꯦꯔꯦ ꯏꯃꯥ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯅꯆꯥꯅꯨꯄꯥꯁꯤꯗꯒꯤꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯐꯖꯕ ꯈꯝꯕꯅ ꯍꯦꯜꯂꯦ ꯌꯥꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯊꯤꯕ ꯍꯦꯜꯂꯦ ꯆꯠꯊꯣ ꯅꯈꯨꯠꯀꯗꯣ ꯄꯥꯏꯔꯛꯀꯗꯣ ꯑꯊꯤꯕ ꯅꯁꯛꯇꯣ ꯂꯧꯅꯔꯛꯀꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯀꯌꯥꯝ ꯐꯖꯗꯅ ꯃꯤꯔꯥꯡ ꯀꯥꯕ ꯆꯐꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯊꯤ ꯀꯥꯏꯅ ꯅꯣꯛꯅꯕ ꯁꯥꯔꯤ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤ ꯅꯕꯦꯝꯃ ꯐꯖꯕꯤ ꯑꯩꯅ ꯁꯤꯠꯂꯣꯏꯗꯕ ꯄꯧꯔꯥꯡꯈꯣꯛ ꯃꯥꯟꯕ ꯅꯉꯣꯟꯗ ꯂꯩꯕꯤꯔꯛꯂꯤꯁꯦ ꯅꯔꯥꯏꯕꯛꯇꯣꯝ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯁꯤꯖꯅ ꯑꯊꯤꯕ ꯅꯣꯏ ꯑꯅꯤꯅꯦ ꯄꯪꯁꯤꯗ ꯁꯤꯊꯅꯣ ꯑꯩꯈꯣꯏꯗꯤ ꯅꯥꯀꯣꯡꯁꯤ ꯏꯈꯨꯠꯁꯤꯅ ꯃꯦꯟꯁꯤꯟꯖꯔꯒꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯠꯇ ꯊꯤꯕꯁꯨ ꯅꯠꯇꯕ ꯑꯅꯤꯃꯛ ꯍꯥꯎꯃꯛ ꯂꯣꯏꯅ ꯃꯥꯜꯂꯗꯅ ꯏꯁꯨꯗꯨꯗꯤ ꯍꯌꯦꯡ ꯅꯥꯎꯁꯦꯛ ꯃꯥꯜꯂꯒ ꯊꯣꯛꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯜꯂꯝ ꯈꯪꯒꯅꯤ ꯃꯥꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯆꯥꯛ ꯀꯧꯔꯒ ꯃꯉꯛ ꯁꯣꯝꯗ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯀꯦꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯨꯒ ꯑꯩꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤꯕꯨ ꯈꯨꯗꯩ ꯑꯃꯅ ꯈꯨꯝꯂꯒ ꯆꯠꯄ ꯌꯥꯏ ꯑꯩꯒꯤ ꯈꯨꯗꯩ ꯌꯥꯝꯅ ꯌꯥꯎꯔꯛꯏ ꯆꯠꯊꯔꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯏꯅꯥꯛꯇꯒ ꯂꯩꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁꯛꯊꯤꯕꯤꯁꯤꯗꯤ ꯀꯥꯆꯤꯟꯂꯥꯏ ꯃꯨꯃꯥꯟꯕꯁꯤꯗꯤ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯈꯝꯕ ꯃꯥꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯒ ꯊꯋꯥꯏꯗꯤ ꯆꯥꯛꯂꯕꯅꯤ ꯂꯨꯍꯣꯡꯂꯕ ꯀꯧꯕꯅꯤꯅ ꯍꯦꯛ ꯅꯥꯟꯊꯣꯛꯄꯁꯨ ꯌꯥꯗ ꯈꯝꯕ ꯎꯄꯥꯏ ꯂꯩꯇ ꯈꯥꯡꯂꯤꯕꯅꯤ ꯐꯖꯕꯤ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯅ ꯅꯣꯡꯃꯇ ꯂꯣꯏꯅꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯤꯅ ꯉꯥꯡꯆꯩꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯁꯤꯖꯃꯥꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟ ꯃꯃꯧ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯝꯕ ꯑꯃꯗꯤ ꯁꯤꯖ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯤ ꯐꯖꯕꯤꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯅꯕ ꯅꯥꯀꯟꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯄꯥꯟꯗꯅ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯃꯅꯤꯡ ꯑꯗꯨꯅꯒ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕꯒ ꯅꯨꯡꯁꯤꯠꯇꯨꯅ ꯀꯟꯕꯒ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯈꯪꯍꯨꯝ ꯍꯨꯝꯗꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯎꯗꯣꯟ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ ꯄꯨꯡ ꯃꯝꯂꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯁꯤꯖꯅ ꯃꯧꯋꯥ ꯃꯩ ꯑꯃꯨꯛꯇ ꯆꯝꯂꯛꯎ ꯄꯨꯡ ꯃꯝꯂꯤ
इमा मैखेतो कमाई थीदोइनो याम मम्मी अम्ता उद्री खम्बना नयादो खमजिंखेनो खुद पाइरिबा चाक चखमसी मतौ गौखिखि मंगाल खरदि फंग नंगना नया काथोरपदो नसक्तुना ममलबसु नया फाउदि लंगिनि इबेमा नंसे मोइतासु नमित अराउबा अनिदो अमुक्ता संदोक्लगा सोमदि येंबिरो अई मैखेत अमुक्ता थिजाउगे उथोक्नबु लंख्रि नमितनिना पुंगमम ममबसि फाउ मोइतागी मित अनिदुना खरा खरा ममी सामी ngalhaliba कुचुदनि मोइताना ममलिबा हाइबो नयादना मितकदि उथोक्ना ngankhri उसिद्रे नंगिदा सीजना यारे तोक्लो तानिंग्रे सक्थी बिसिंगसिदि मैखेत कदो अय ओइना दम थिजरगे सीजना मामा अदुना मैखेत अदु थिरमी कोन थंगदा मैखेत अदु सु फंगलदुना पुदोना दु मै चमखतुना साक चाबदु मखादाना चारमी नुमित छिमा सु हौख्रे मथंगी नुमितनी अयुक अंगनबदा नुंसित चारुनी न थोखिबा खंबा नुंथेल लांसिलक्लबसि फाव मयुमदा हलक्लमदि फजबी महाक्सु चाक चादा मांगुल अदुदा फमलगा मपुरोइबा हलक्पा ngairi सी जमादि ngaइबा ngamlaroi haiduna मागी सरुक थीदुना पिचख्रबनी ngaihaki matong khamba yu taptana thakchilaga makhongado hairi mayum tamna changlaklamni machinda so hairi ओ नुंगाइरे सिदगे न नुंगाइबा कदाइदगे लौरने इतु मसक मयामदगे के एन थीबा म लौरुदुना खंबै हौजिक्ति इमानब सिंगिलकना फ नोंदा फमोय नुंगाइरे कइन मागी कुल हाइबा अलुपु ममानबदुनागा ngasai ngonda karim ka thaina daga nganglada shia shakta thido mapuroibana phiba mamada halakpa duda phajabi tahana mangol dutagi kumtharaktuna hairi toge tawna changlakliba mapuroiba asibu samladuna hairi karino nupa tawrli basibo natti yoga thaklibra yuksida sola kanu thibi aine yu thaklibase nangi maramgi ni sakthebi nang lawrudu naise मिमांग थोप ngamjabani फजबी मपुरोइबना अदुमना हाइबदु महक नुंगाइजदि मोइता अदुमना हाइगनु आई ताबा नुंगाइजदि सिबोइना थिनिंगदना थेरिब्रो मचिनगा खुमिने मसे आई बुशिटिब खंगनि नंगसिदि ननम तत्पा मखै फुरगा नपामदा थागे सी हाइदुना खंबा अदाइदा तारंबा चयमा तापाइ फोगे हाइदुना तौबी फजबी महकसु फथैदोक्लगा चेली ओय मसे चेंदना गदौनी कदायोन नंगना चेनबनु येंगे खंबा मासो हाइरी चैदु मपाइ मागी नुपीबु फुना पकोइतान हेक्तानरी फजबी चेना मनेम तानबा लौरी होय मा नचा नुपा यंगोबसे मुक्ता खामो चेलबसि पावबु सुक्तानरी हैमा फंगदौरे नक्सिले सुक्थेबे चेनगे नोंगाइकु नंगसी आइना फुदना दितोक्लोइ मचा ममौना लौनबगी मखो ताबदा सीजा इमुंगदगी थोक्लई उरे मचा ममौ अनीना सुमांग अकोइबदुदा कोइचेन चेलिबदु हाय क्वाक अनिया नुंसानगा नुंसा सागलकपने बसुक हेंग मोखै सुमांग अदुदा कोइचेन चेन बिसनरिबदु युमलोना बसिंगनगा उख्रबदी अमुक तोइबा नुंगनाबदा लोइरनी इमुंगदा प्रप्रप संगनरौनिया हे खंबा चेलिबनिना तौरिबदु खुदै कदु नामै कद लोइना नाथरिनी अदुदा लौरगा तुसिलबदी यमांगदो सोइदना तेकनि थीरिङै मथक्तुदा यमांग अदुमगा तेक्लबदी अमुक हेन फिबम सोक्जिन थीरनी चेलिबदो अमुक्ता लेपो करिगी लेपा अई ngasiगी नबिता असिगे सक्थीबी काथिमु मानबिसे फारगा मपामदा थाखिदौरिबनी अई बई पामदा तानी काइन ngamlabadi talo hairibani kaya do usitribud ngai ko chenkino namyangda dali chaisina santhagi chenkino sija taunariba mataudu mina ukrabadi phajatre khan somangduda phatkum tharaktuna machagi mangda phathachen pairiba chaitu munduna laktana langthoki khamba sauna kainoima ngorbo khanghaude sija machagi mamaida khopangna thakiba nathibong na yu khara thakjilaga karino nangna tawribase natti nangna tawribase nang lemi khana tawribro aina nangli be kaibase noine de khanglui imanaba putma ngamdre masi pumba sakthebise laurubadagi thokliba ngaktani sija sauna amuksu machagi mamaida thajili kanagi sakthebi nang kayam phajaba mino natti nang bo kayam phajaba mino ba ngasi na ngasi oikre matung amuk hana aigi mauda sakthebi haiba yar hek hairaba ai phathe haiganu si haiduna sija tamin mamai non thalep lebi mamoge khodang paiduna jinglaga imungda changki numitchidagi khamba phajabida wa kaya ngangkhidri mapan chu thokidri nongmagi numitni sakhen bi mapamda lakpada sija hoida su sanglaklammi sakhen bina phajabiya
ꯅꯪꯗꯤ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯁꯤꯖꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯐꯖꯊꯣꯛꯑꯕꯅꯤ ꯅꯪꯒꯤ ꯆꯤꯟꯗ ꯈꯛ ꯏꯃꯧꯁꯤ ꯐꯖꯍꯟꯕ ꯌꯥꯕ꯭ꯔꯗꯣ ꯑꯗꯨꯒ ꯃꯤꯡꯒꯧꯗꯣ ꯁꯦꯝꯗꯣꯛꯎ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤꯗ ꯏꯆꯦ ꯀꯧꯔꯣꯀꯣ ꯁꯛꯍꯦꯟꯕꯤ ꯈꯖꯤꯛꯇꯤ ꯏꯀꯥꯏ ꯁꯤꯖ ꯃꯈꯥ ꯇꯥꯏ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯌꯥ ꯅꯪꯁꯤ ꯅꯆꯤꯟꯗꯤ ꯑꯣꯀꯥꯛ ꯊꯤꯕ ꯖꯥꯠꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯏꯅꯦ ꯁꯥꯎꯗꯦꯗ ꯁꯛ ꯊꯤꯕ ꯃꯤꯁꯨ ꯃꯤꯅꯤ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯂꯒ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨꯀꯣ ꯁꯛꯍꯦꯟꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩ ꯇꯨꯡꯗꯒꯤ ꯈꯝꯕꯅ ꯑꯩꯁꯨ ꯁꯥꯎꯕꯗꯤ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯑꯣꯏꯗꯕꯗ ꯉꯥꯡꯂꯤꯕ ꯅꯆꯤꯟꯕꯥꯟꯗꯣ ꯁꯣꯏꯗꯠꯄ ꯇꯥꯔꯦ ꯁꯛꯍꯦꯟꯕꯤ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄꯥꯈꯠꯅ ꯍꯦꯛꯇ ꯆꯦꯟꯕ ꯍꯧꯏ ꯈꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧꯗꯨ ꯎꯠꯇꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯂꯥꯛꯇ ꯂꯥꯛꯑꯣ ꯊꯥꯡꯖꯧꯁꯤꯅ ꯌꯥꯟꯊꯒꯗꯧ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯁꯤꯒꯤ ꯆꯤꯟꯐꯕꯤ ꯑꯁꯤꯅ ꯊꯨꯒꯥꯏꯕꯅꯤ ꯅꯪ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯑꯩ ꯊꯦꯡꯅꯗꯕ ꯂꯥꯏ ꯈꯣꯏꯔꯝ ꯏꯃꯥ ꯏꯄꯦꯝ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯃꯤꯍꯨꯟꯁꯤ ꯆꯦꯟꯈꯠꯈ꯭ꯔꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯊꯝꯂꯨꯁꯨ ꯈꯝꯕ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯀꯤꯊꯤꯛꯀꯤꯔꯨꯝ ꯇꯧ ꯂꯦꯞꯂꯤꯕ ꯐꯖꯕꯤꯗ ꯌꯦꯡꯂꯝ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯤꯖ ꯃꯥꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡ ꯆꯪꯂꯒ ꯍꯤꯞꯈ꯭ꯔꯕꯅꯤ ꯐꯖꯕꯤ ꯃꯥꯗꯤ ꯆꯥꯛ ꯆꯥꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯐꯖꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯕ ꯅꯠꯇꯦ ꯃꯥꯅꯗꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ ꯈꯝꯕꯅ ꯈꯛ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯕꯅꯤ ꯊꯦꯡꯂꯕ ꯀꯥꯟꯗ ꯈꯝꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯐꯖꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯃꯣꯏꯇꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯊꯧ ꯂꯩꯇ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯩ ꯉꯥꯏꯔꯤꯕ ꯅꯁꯛ ꯇꯦꯡꯉꯤꯗꯤ ꯆꯥꯛꯇꯣ ꯆꯥꯔꯨꯔꯁꯤ ꯐꯖꯕꯤ ꯉꯁꯤꯗꯤ ꯈꯔ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥ ꯀꯔꯤꯅꯣ ꯃꯣꯏꯇꯥꯅ ꯄꯥꯝꯂꯤꯕꯁꯦ ꯑꯁꯦꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯣꯏꯇꯥꯒꯤ ꯃꯥꯏ ꯈꯨꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯇꯥꯅ ꯅꯃꯥꯟꯅꯕꯁꯤꯡꯒ ꯑꯩꯒꯤ ꯃꯔꯝꯒꯤ ꯄꯨꯟꯗꯕꯗꯣ ꯑꯗꯨꯕꯨ ꯃꯣꯏꯇꯥ ꯑꯩꯁꯨ ꯃꯤꯅꯤ ꯈꯝꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯐꯖꯕꯤ ꯃꯄꯨꯔꯣꯏꯕꯗ ꯁꯛꯐꯝ ꯌꯥꯎꯗ ꯌꯦꯡꯂꯒ ꯃꯁꯤ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯣꯏꯇꯥꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ ꯃꯣꯏꯇꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯂꯥꯝꯗꯕꯁꯨ ꯆꯥꯗꯕꯅꯤ ꯈꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯐꯖꯕꯤ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯈꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯈꯝꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯂꯨꯕꯗꯤ ꯇꯧꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖ ꯊꯣꯡꯒꯥꯟꯗꯒꯤ ꯇꯍꯥꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯇꯝꯂꯔꯤ ꯈꯝꯕ ꯅꯪꯕꯨ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯔꯣ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅ ꯍꯧꯔꯤ ꯀꯨꯜ ꯑꯗꯣ ꯏꯀꯥꯏꯕ ꯍꯦꯟꯃꯟꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯅꯤꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯩ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ ꯈꯝꯕ ꯉꯛꯅ ꯑꯩꯗꯤ ꯈꯪꯗꯦ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯀꯨꯜꯂꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯤꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯕꯤꯗꯣ ꯉꯔꯥꯡ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦꯌꯦ ꯅꯨꯄꯤ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯨ ꯑꯁꯣꯛ ꯃꯄꯥꯝꯂꯣꯝꯗ ꯊꯥꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄꯤꯌꯨ ꯍꯥꯏꯗꯅ ꯑꯍꯜ ꯊꯥꯔꯛꯑꯦ ꯍꯥꯏꯅꯦ ꯑꯗꯗꯤ ꯀꯨꯜꯂꯗꯣ ꯏꯀꯥꯏꯃꯟꯗꯅ ꯁꯤꯖꯒꯦ ꯇꯧꯔꯤꯕꯅꯤꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯤꯕꯨ ꯀꯤꯖꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ ꯑꯗꯨꯅꯤ ꯃꯁꯛ ꯐꯖꯔꯦꯅ ꯀꯩꯗꯧꯅꯤ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯂꯝꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯊꯤꯕ ꯏꯃꯧꯁꯤ ꯃꯤꯔꯥꯏꯒꯟ ꯊꯤꯔꯕꯁꯨ ꯏꯃꯧꯁꯤ ꯁꯅꯥꯅꯤꯀꯣ ꯈꯝꯕ ꯃꯥꯁꯨ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯐꯖꯕꯤ ꯃꯈꯨꯠꯇ ꯐꯤꯌꯣꯝ ꯑꯃ ꯄꯥꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟ ꯈꯣꯏꯔꯝꯗꯨꯅ ꯏꯃꯥ ꯅꯃꯧ ꯆꯠꯆꯔꯒꯦ ꯁꯤꯖ ꯉꯛꯅ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯏꯃꯧꯗꯤ ꯑꯩꯅ ꯂꯩꯕꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯎꯔꯤ ꯑꯗꯨꯅ ꯏꯃꯥ ꯅꯃꯧ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯖꯔꯨꯔꯒꯦ ꯁꯤꯖ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯈꯝꯕꯗ ꯍꯥꯟꯅ ꯐꯖꯕꯤꯅ ꯄꯥꯏꯔꯤꯕ ꯐꯤꯌꯣꯝꯗꯨ ꯐꯠ ꯃꯨꯜꯂꯒ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯐꯖꯕꯤ ꯅꯪ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯏꯕꯨꯡꯉꯣꯅꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯐꯖꯕꯤ ꯅꯪ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯁꯤꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯅꯤ ꯏꯃꯧꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯥ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯅꯤ ꯈꯝꯕ ꯅꯣꯛꯂꯒ ꯇꯥꯟꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤ ꯇꯥꯟꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯍꯦꯛꯇ ꯐꯖꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠꯇꯧꯅ ꯂꯦꯞꯂꯤ ꯈꯝꯕꯅ ꯏꯃꯥ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯅꯃꯧ ꯅꯨꯄꯤꯅ ꯅꯣꯛꯄꯁꯦ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤꯅꯦ ꯏꯐꯗ ꯐꯖꯕꯅꯤ ꯊꯤꯈ꯭ꯔꯕ ꯅꯪ ꯐꯥꯎꯕ
ꯏꯃꯧꯒꯤ ꯃꯤꯠꯇꯗꯤ ꯃꯣꯏꯔꯥꯡ ꯈꯝꯕ ꯑꯣꯏꯅꯅꯤ ꯎꯔꯝꯗꯣꯏꯁꯤ ꯐꯖꯕꯤꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯆꯝꯕ ꯉꯥꯛꯇ ꯍꯥꯏꯔꯗꯅ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦ ꯁꯤꯖ ꯅꯣꯛꯂꯒ ꯆꯝꯂꯝꯂꯤꯁꯤ ꯎꯔꯦꯗꯅ ꯑꯍꯨꯝꯗꯨ ꯁꯤꯊ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ